ꯌꯨꯝꯊꯪꯅꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯒꯁꯨ ꯊꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯁꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ (BSF) ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯣꯔꯗꯔ ꯉꯝꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯒꯥꯔꯗ ꯐꯣꯔꯁ (BGB) ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯄꯨꯊꯣꯛꯅꯗꯨꯅ ꯄꯣꯖꯤꯁꯟ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯎꯪꯈꯠꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯂꯦꯛꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯋꯦꯁ ꯕꯦꯡꯒꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯄꯨ BJPꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ BJPꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯋꯦꯁ ꯕꯦꯡꯒꯜꯗ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ BJPꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯦ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯍꯧꯔꯒꯅꯤ, ꯏꯚꯟ ꯂꯩꯉꯥꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯗ ꯐꯥꯎꯕ ꯂꯦꯟ ꯑꯦꯂꯣꯀꯦꯠ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛꯀꯤꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯋꯦꯁ ꯕꯦꯡꯒꯜꯒ ꯑꯣꯏꯅ ꯇꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤꯕꯨ ꯐꯦꯟꯁꯤꯡ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯌꯦꯡꯁꯤꯟ ꯈꯣꯡꯊꯥꯡꯗꯤ ꯑꯗꯨꯃꯛ ꯂꯧꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯨꯝꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯦꯟꯃꯥꯔꯔꯣꯝꯗꯒꯤ ꯂꯥꯛꯄ ꯊ꯭ꯔꯦꯠ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯊ꯭ꯔꯦꯠꯁꯤꯡ ꯑꯁꯤꯒꯨꯝꯂꯕ ꯅꯠꯇ꯭ꯔꯒꯅ ꯏꯚꯟ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯊ꯭ꯔꯦꯠ ꯑꯁꯤꯁꯨ ꯅꯣꯔꯠ ꯏꯁ ꯂꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯂꯨꯕ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯅ ꯎꯖꯗꯕ ꯇꯥꯔꯒꯁꯨ ꯋꯦꯁ ꯕꯦꯡꯒꯜ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊ꯭ꯔꯦꯠ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠꯅꯤ, ꯉꯝꯈꯩꯒꯤꯁꯦ ꯑꯆꯧꯕ ꯏꯁꯨꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯞꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯃꯗꯨꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯈꯔꯒꯤ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯖꯤꯟꯕ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ, ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯑꯗꯨ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯁꯤꯒ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯔ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯗꯒꯤ ꯂꯧꯕ S-400 ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯐꯥꯎꯕ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯅꯧꯕ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯑꯅꯧꯕ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯕꯦꯁ ꯀꯌా ꯑꯃ ꯁꯥꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨꯒꯨꯝꯅ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯜꯂꯨ ꯍꯥꯏꯕꯗꯨ ꯌꯥꯗꯕꯗꯒꯤ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯔꯤ ꯐꯠꯂꯛꯇꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯝꯂꯒꯅꯤ, ꯃꯗꯨꯗꯤ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔꯒ ꯃꯅꯥꯛ ꯅꯛꯄ ꯃꯐꯝ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ 120 ꯑꯦꯀꯔꯒꯤ ꯑꯣꯏꯕ ꯂꯝ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤꯕꯨ ꯈꯥꯔꯛꯄꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯃꯤꯁꯟ ꯄꯤꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ BSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯑꯁꯤꯗ ꯐꯦꯟꯁꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯕꯣꯔꯗꯔ ꯒꯥꯔꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ BSF ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯎꯪꯈꯠꯅꯕ ꯀꯥ ꯍꯦꯜꯂꯛꯄꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯅꯥꯀꯜ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯄꯨꯊꯣꯛꯅꯗꯨꯅ ꯑꯃꯗ ꯑꯦꯝ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯑꯌꯨꯛꯇꯒꯤ ꯍꯦꯛ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯗꯒꯤ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯥꯝꯅ ꯀꯨꯏꯅ ꯃꯨꯛꯅꯗꯨꯅ ꯂꯩꯈꯤꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯄꯣꯏꯟꯠ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅꯁꯨ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯤꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯂꯥꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯅꯔꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯈꯔꯗꯤ ꯂꯧꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ, ꯃꯔꯨꯑꯣꯏꯅ ꯌꯨꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ
Bangladesh leingak Sheikh Hasina gi lenga aduna India yanabagidamagta chetpa matamda makhoi yoiba ngamkhaisi India da hena pisin thokre haibagi yoiba penda bu kholaw kaya ama laikibani madu ki yoiba reaction aduni hojik chapchana uba fanglakli Sheikh Hasina gi lengak leitraba matungda Muhammad Yunus ki su chatkraba matungda nauna lakliba lenga asisu ngamkhai gi oina leiba mafam asi hana yenakiba adu makhoina claim tawriba adu makhoi gi ni haiduna hojik su fongdoklibani 22nd May 2026 ki oiba numit asida thokiba Lal Monirat ki oiba border ki oiba area da border pillar I06 ki oiba ngamkhai asida Indian Security Force BSF ki maikei degi border fencing gi damakta fencing tawba hawrakpagi oiba pochaising yungsilakpagi oiba amasung ngamkhai onbagi oiba khongthangsing adu chatharingai gi matamda BGB ki maikei degi sangsilaklaba matungda hairiba mafam adu international gi oina leiriba border gi oiba no man's area haiduna country any sigi oina yanaduna leiriba mafam aduda India gi maikei degi nakal animaki marakta mutual oiba yanaba amata leitana khongthang amata lokhatpa yaroi haibagi oiba athingba asi lakpadagi yamna kanna mukna khibagi oiba khongthang adu laikibani mathang sidana hauji Taipei natragana Taiwan hairiba mafam asigi oina US ki maikei di khusukulai ke ama pigeni haiduna leiramba arms deal aduda paus thamjinduna matam kharagi oina athingba thamjinkrabagi oiba khongthang asi hek lakhraba matung asida haujuk leiriba Taiwan government ki maikei digi haujuk Chinese military ke ama laktuna Taiwan hairiba mafam asibu kihannabagi damakta amasung Taiwan yoina leiriba security da threat oiba yaba moong amakakta lep lechana haujuk Taiwan bu question ba amasung Chinese ki military ki asing asi changsilakpagi oiba report sing leire lep lechana haujuk Taiwan intelligence ki maikei digi Chinese ki oiba navy amasung makhoi oiba jahaz vessel sing asi loinamak track tawri haibagi oiba report ama thadorakli Taiwan National Security Council ki secretary Joseph Wu gi maikei digi fomdorakpagi matung ina haukiba numit kharani asida China gi maikei digi makoi gi oiba vessel haibadi jahaz samarom Taiwan gi manak nakpa mafamsing asida deploy tawsilakli masida sunatana Chinese military gi oiba navy gi oiba lanmi kya amasu mafam maswasida yamna active oina station tawrakpagi oiba report sing leire haina fongdokli Chinese ki oina nauna thajilakliba jahasing asi yellow sea dagi hawraga South China Sea fawba aduki matik yamna sangna deploy tawduna laikre masida sunatana Chinese ki oina hojik leiriba lakliba jahasing asigi maikei di Taiwan gi territory oiriba exclusive economic zone gi oiba mafamsing da fawba changsinduna mafam adwaida leiriba resource singbu lauthoknabagi damakta radar sing sizinaduna yengsinba hawre haibagi oiba wafamsing thamli masida sunatana ngasi ayukki oiba matam masida Taiwan gi exclusive economic zone gi oiba manung asida Chinese ki oiba navy gi vessel mari amasung aircraft taruk amagasu paisilakpa thengnare haibigi oiba reporting fongdokli masigi cha manana ngarang 23rd May gi oiba numit asidasu Chinese navy gi oiba vessel nipan amaga makhugi oiba fighter craft taraga taruk amasu paisilakpa gi oiba reporting lei haiduna fongdorakli